COVID-19 ꯍꯥꯏꯔꯒ ꯈꯪꯅꯕ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯏꯆꯠ ꯑꯃꯒꯨꯝ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯧꯕ ꯃꯍꯤꯛ ꯑꯃꯅ ꯊꯣꯟꯕꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯝꯇꯝꯁꯤꯡꯗꯤ ꯂꯥꯏꯍꯧ, ꯂꯣꯛ ꯀꯪꯈꯨ ꯑꯃꯁꯨꯡ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯅꯥꯕ ꯈꯔꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯛꯆꯥꯡ ꯆꯤꯛꯄ ꯅꯥꯕ, ꯅꯥꯇꯣꯟ ꯐꯨꯟꯕ, ꯅꯥꯇꯣꯟ ꯃꯍꯤ ꯆꯦꯟꯕ, ꯈꯅꯥꯎ ꯅꯥꯕ, ꯂꯣꯏꯅꯅ ꯈꯣꯡ ꯆꯤꯐꯦꯠ ꯍꯥꯝꯕꯁꯨ ꯊꯦꯡꯅꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗꯗꯤ COVID-19 ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯣꯚꯤꯟꯁ ꯍꯨꯕꯩꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯋꯨꯍꯥꯟꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 38ꯗ 2019ꯒꯤ ꯆꯥꯏꯅꯥꯗ ꯂꯩꯕ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯟꯇ꯭ꯔꯤ ꯑꯣꯐꯤꯁꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯅꯤꯃꯣꯅꯤꯌꯥꯒꯤ ꯀꯦꯁꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯠꯂꯤꯕ ꯆꯍꯤ 2020ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 8ꯗꯗꯤ ꯆꯥꯏꯅꯤꯁ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯅꯤꯃꯣꯅꯤꯌꯥ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯔꯒꯥꯅꯤꯖꯝ ꯑꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ 2020ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 10ꯗ ꯆꯥꯏꯅꯥꯒꯤ ꯋꯥꯡꯃꯗ ꯊꯥꯏꯂꯦꯟꯗ ꯃꯤꯑꯣꯏ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯀꯟꯐꯥꯔꯃꯦꯁꯟ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯍꯧꯈꯤ꯫ ꯃꯁꯤ ꯌꯦꯡꯂꯒ 2020ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 30ꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯃꯔꯖꯦꯟꯁꯤ ꯑꯣꯐ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯁꯔꯟꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇ ꯑꯦꯂꯔꯠ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯏꯟꯗꯤꯌꯥꯗꯁꯨ ꯋꯨꯍꯥꯟ ꯁꯤꯇꯤ ꯆꯠꯂꯨꯕ ꯀꯦꯔꯂꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯕ꯫ ꯑꯗꯨꯒ 2020ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 13ꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯄꯨ COVID-19 ꯍꯥꯏꯗꯨꯅ ꯑꯅꯧꯕ ꯃꯃꯤꯡ ꯊꯣꯟꯈꯤ꯫ COVID-19ꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯁꯟꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤ ꯑꯃ ꯅꯛꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯣꯛ ꯈꯨꯕ ꯅꯠꯇ꯭ꯔꯒ ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏ, ꯆꯤꯟ, ꯅꯥꯇꯣꯟ ꯈꯨꯝꯗꯅ ꯈꯨꯗꯣꯔꯛꯄꯗꯒꯤ ꯃꯥꯒꯤ ꯗ꯭ꯔꯣꯞꯂꯦꯠꯇ ꯌꯥꯎꯔꯛꯄ ꯃꯍꯤꯛ ꯃꯅꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯆꯪꯈꯤꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯏꯟꯗꯥꯏꯔꯦꯛ ꯀꯟꯇꯦꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯅ ꯈꯨꯗꯣꯔꯛꯄ, ꯍꯥꯛꯊꯤ ꯈꯟꯗꯣꯔꯛꯄꯗ ꯌꯥꯎꯔꯛꯄ ꯗ꯭ꯔꯣꯞꯂꯦꯠ ꯑꯗꯨꯗ ꯄꯛꯂꯛꯄ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯁꯔꯐꯦꯁꯁꯤꯡꯗ ꯄꯛꯇꯨꯅ ꯂꯩꯈꯤꯕ, ꯐꯤꯔꯣꯟꯁꯤꯡꯗ ꯄꯛꯇꯨꯅ ꯂꯩꯈꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯉꯨꯔꯒ ꯃꯉꯣꯟꯗ ꯁꯟꯗꯣꯔꯛꯄ ꯑꯁꯤꯅꯁꯨ ꯑꯣꯏꯕ ꯌꯥꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯏꯟꯀꯨꯕꯦꯁꯟ ꯄꯦꯔꯦꯠ ꯍꯥꯏꯕꯗꯤ ꯃꯍꯤꯛ ꯑꯁꯤ ꯆꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯃꯍꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯅꯥ ꯑꯁꯤꯒꯤ ꯁꯤꯝꯇꯝꯁꯤꯡ ꯊꯣꯔꯛꯄ ꯅꯨꯃꯤꯠꯁꯤ ꯅꯣꯡꯃꯗꯒꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕ ꯑꯣꯏꯔꯤ꯫ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯗꯗꯤ ꯏꯟꯀꯨꯕꯦꯁꯟ ꯄꯦꯔꯦꯠ ꯑꯁꯤ ꯈꯪꯗꯅ ꯃꯁꯥꯗ ꯃꯍꯤꯛ ꯑꯁꯤ ꯆꯪꯈ꯭ꯔꯒꯁꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯑꯃꯠꯇ ꯁꯤꯝꯇꯝ ꯑꯃꯠꯇ ꯎꯠꯇꯅ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯤꯛ ꯑꯁꯤ ꯁꯟꯗꯣꯛꯄ ꯉꯝꯃꯤ꯫ COVID-19ꯅ ꯃꯤ ꯑꯃꯗꯒꯤ ꯑꯃ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯚꯜꯅꯦꯔꯦꯕꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄ ꯌꯥꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ 14ꯅꯤꯁꯤꯗ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯔꯨꯕꯒꯤ ꯆꯠꯂꯨꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ꯫ ꯑꯅꯤꯁꯨꯕꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ COVID-19ꯅ ꯅꯥꯔꯝꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯛꯅꯅ ꯊꯕꯛ ꯁꯨꯔꯨꯕ ꯂꯝꯗꯝꯁꯤꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ꯫ ꯑꯍꯨꯝꯁꯨꯕꯗ COVID-19 ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯑꯅꯥꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ, ꯍꯥꯔꯠ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ, ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯁꯣꯔ ꯍꯣꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯑꯦꯖꯃꯥ, ꯀꯦꯟꯁꯔ, ꯗꯥꯏꯕꯦꯇꯤꯁꯅꯆꯤꯡꯕ ꯁꯤ ꯂꯣꯏꯅꯕ ꯆꯍꯤ 70ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯉꯁꯤꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯟꯗꯣꯛꯈꯤꯗꯨꯅ 2020ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 11ꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ COVID-19 ꯑꯁꯦ ꯒ꯭ꯂꯣꯕꯦꯜ ꯄꯥꯟꯗꯦꯃꯤꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯍꯟꯈ꯭ꯔꯦ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 12 ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯀꯦꯁ 13,93,934 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗꯃꯤꯑꯣꯏ 105,992 ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏ 3,39,997ꯗꯤ ꯀꯤꯌꯣꯔ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ ꯑꯁꯤ 9,152ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 309ꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ 1,958ꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯒꯤ
क्योर ओइरदुना डिस्चार्ज तौखरे नॉर्थ ईस्ट ngasi फावबदा केस 32 रिपोर्ट तौरे मसिगी मनुंगदा असम दा 28 अरुणाचल दा अमा मिजोराम दा अमा त्रिपुरा दा अनि मणिपुर दा अनि अमसुंग युमथंगनरिबा स्टेट नागालैंड दा अमा असिनी मयाम सिगी मनुंगदा मणिपुर दगी अमदी ngarang hospital dagi क्योर तौरे हाइदुना डिस्चार्ज तौखरे मणिपुर दा कोविड-19 थेंगनगी दमक लखतखिबा खोंथांग खरा पनबा तारगदी इम्फाल एयरपोर्ट ता मापानदगी लाकपा फ्लाइट पैसेंजर सिंह स्क्रीनिंग तौबा असी जनवरी की तारीख 19 दगी हौखिबनी इकोन कोनबगी फ्लाइट तारखिबदु फावबदा पुन्ना एयर पैसेंजर लाख लिंग मरी चामग मरफू पैसेंजर सिंह असे स्क्रीन तौखी मसीदा नतना जनवरी की तारीख 38 सरफेस रूटल चंगप पैसेंजर सिंह कंपलसरी मेडिकल स्क्रीनिंग तौब हौखी ngarang फावबदा सरफेस रूट चंगप पैसेंजर लिंग मरफू ग मंगा चानिपान ग मंगा स्क्रीन तौखरे लोइनना हौखिबा था मार्च की तांग 10 दगी इंडो म्यांमार इंटरनेशनल बॉर्डर मणिपुर की पार्ट लेरिबा से सील तौखी लोइनना डायरेक्टोरेट ऑफ हेल्थ सर्विसेज की IDSP की रूम दा कंट्रोल रूम अमा मागी डेडिकेटेड हेल्पलाइन नंबर अमगा लोइनना चलिबा सही 2020 की जनवरी 19 दगी फंक्शनल ओइदुना लाखली मापान दा चलुबा फॉरेन कंट्री सिंदा ट्रेवल हिस्ट्री लेबा लमदम सिगी मियोय चामरी ग मरफू तरु मकोई की कंटेक्ट हिस्ट्री लौथोबा मतुंगदा क्वारंटाइन दुना थमदुना लाखी क्वारंटाइन पीरियड 14 डेज अदु लोइरदना होजिक्ति मियो 52 खक्तमक होम क्वारंटाइन दा थमली मणिपुर दगी फंगिबा पॉजिटिव केस अनि सिगा ट्रेवल तौमिनरुबा क्लोज एसोसिएट ओइगिबा इमुंग मनुंगी मियोइसिंग सिट नकना फमिनगिबा को पैसेंजर सिंग पुन्ना 313 अखोइना टेस्ट तौथोखी अदु पुनमक नेगेटिव ओइना लापतुना होम क्वारंटाइन दा थमदुना लैख्रे ngasi फावबदा फेब्रुआरी की तारीख 2 2020 दगी तोंगान तोंगानबा सस्पेक्ट केसेस मयाम अमा टेस्ट तौदुना लाकली ngarang अप्रैल की तारीख 12 फावबदा मणिपुर की ओइना पुन्ना मियोय 258 टेस्ट तौबदा अनि खक्तमक पॉजिटिव ओइदुना लाखिबनी अहांबा फंगबा पॉजिटिव केस असी यूनाइटेड किंगडम दा चलुबगी हिस्ट्री लई अदुगा लमदम सिदना मार्च की तारीख 19 दा थुंगलखिबनी मदुगे मतुंग इकुई कुइदना मार्च की तारीख 19 की मिडनाइट दा कोविड-19 की ओइबे याबा सिम्टम डेवलप तौरपदगी मियोय असिबु IDSP इंटीग्रेटेड डिजीज सर्वेलेंस प्रोग्राम की टीमना युमदगी पिकअप तौरगा जेनिम्स दा टेस्ट तौननबगिदमक थमखी अनाबगी टेस्ट रिजल्ट असी पॉजिटिव ओइना लापदगी जेनिम्स की डेडिकेटेड कोविड वार्ड ट्रीटमेंट तौदुना सथरखिबनी नुमित 13 सुरबा मतुंगदा महाकी सैंपल असी अमुक टेस्ट तौबदा नेगेटिव लाखी प्रोटोकॉल की मतुंगिना पुंग कुमरी की मनुंगदा अतोपा टेस्ट अममुक तौबदसु नेगेटिव ओइना लापदगी ngarang अप्रैल की तारीख 12 2020 दा जेनिम्स दा नान मकई लायंगदुना लाखिबी अहांबा पॉजिटिव केस असे क्योर ओइरे हाइदुना डिस्चार्ज तौखरे महाकना हॉस्पिटल दा लेरिंगै मनुंग अदुदा महाकना कोलकाता दगी इम्फाल दा एयर एशिया फ्लाइट दा तोमिनरखिबा पुन्ना को पैसेंजर चामग होमफुमक अखोन आइडेंटिफाई तौखी मखोगी ट्रेसिंग तौखी अमदी अनाबा असिगी इमुंग मनुंग पुनमकपुसु अखोइना ट्रेसिंग तौरबा मतुंगदा क्वारंटाइन दु थमदुना लाखी लोइनना मणिपुर दा फंगिबा रिजल्ट मयाम असिगी डिटेल्स कयासु मिनिस्ट्री ऑफ हेल्थ एंड फैमिली वेलफेयर गवर्नमेंट ऑफ इंडिया की सेंट्रल सर्वेलेंस यूनिट तसु पाउ पीखी मदुना मरम ओइरगा महाकना लंदन दगी दिल्ली दा पायरकपा दिल्ली दगी कोलकाता दा पायरखिबा मदुदा तोमिनखिबा अतोपा स्टेट सिंगी पैसेंजर सिंसु ट्रेस तौबदा मतेंग ओइननबा हाइदुना डिटेल्स सिंग असी शेयर तौखिबनी ngasi ahanba manipur da thengnakiba positive case asibu layengboda saruk yakiba doctor sing nurses sing paramedic sing housekeeping staff punamak punna doctor taruk
staff nurse 13 housekeeping staff 18 ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟꯗ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯄꯦꯔꯦꯗ ꯂꯣꯏꯔꯗꯨꯅ ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟꯗ ꯑꯃꯨꯛ ꯆꯠꯊꯔꯤ ꯑꯅꯤꯁꯨꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃ ꯐꯪꯂꯤꯕꯁꯤꯅ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯅꯤꯖꯥꯃꯨꯗꯤꯟꯗ ꯇꯥꯕ꯭ꯂꯤꯒꯤ ꯀꯪꯒ꯭ꯔꯤꯒꯦꯁꯟꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯤꯑꯣꯏ 10 ꯌꯥꯎꯔꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ COVID-19ꯒꯤꯗꯃꯛ ꯇꯦꯁ ꯇꯧꯈꯤ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯝꯅꯕ ꯃꯤꯑꯣꯏ 11 ꯑꯗꯨꯒ ꯃꯥꯅ ꯏꯝꯐꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯃꯤꯟꯅꯔꯛꯈꯤꯕ ꯃꯥꯒꯤ ꯁꯤꯠ ꯊꯪꯅꯅ ꯅꯛꯅ ꯐꯝꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ 38 ꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯂꯥꯌꯦꯡꯉꯨꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯕꯨ ꯄꯨꯈꯤꯕ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯇꯦꯁ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯂꯥꯛꯄꯗꯒꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟꯗ ꯊꯝꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯁꯨꯕ ꯀꯦꯁ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯅ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯔꯒ ꯃꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3ꯒꯤ ꯔꯦꯗꯤꯌꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯣꯔꯗꯣꯟ ꯇꯧꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯦꯛꯇꯤꯚ ꯁꯔꯚꯤꯂꯦꯟꯁ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 2ꯗꯒꯤ ꯑꯁꯤꯒꯨꯝꯕ ꯀꯤꯂꯣꯃꯤꯇꯔ 3ꯒꯤ ꯔꯦꯗꯤꯌꯁꯇ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯑꯦꯛꯇꯤꯚ ꯁꯔꯚꯤꯂꯦꯟꯁ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯌꯨꯝ 3,392 ꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯄꯨꯟꯕ ꯃꯤꯁꯤꯡꯅ 19,992 ꯑꯩꯈꯣꯏ ꯁꯔꯚꯦ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ COVID-19 ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯁꯤꯝꯇꯝ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯁꯔꯚꯦ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯦꯜꯊ ꯁ꯭ꯇꯥꯐ ꯄꯨꯟꯅ 547 ꯑꯩꯈꯣꯏꯒꯤ ꯐꯤꯜꯗ ꯊꯥꯗꯣꯛꯇꯨꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯆꯠꯊꯍꯟꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯍꯧꯖꯤꯛ COVID-19 ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯑꯦꯔꯤꯌꯥꯗ ꯆꯠꯊꯔꯤꯕ ꯑꯦꯛꯇꯤꯚ ꯀꯦꯁ ꯁꯔꯆ ꯑꯅꯤꯁꯨꯕꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯣꯛꯇ꯭ꯔꯤꯕ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯁꯤꯚꯤꯌꯔ ꯑꯦꯀ꯭ꯌꯨꯠ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯟꯐꯦꯛꯁꯟꯒꯤ ꯀꯦꯁꯦꯁ ꯅꯠꯇ꯭ꯔꯒꯅ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯂꯥꯏꯛ ꯏꯟꯐꯦꯛꯁꯟꯁ ꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯄ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯃꯛ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯀꯦꯁꯁꯤꯡ ꯑꯗꯨ ꯇꯦꯁ ꯇꯧꯊꯣꯛꯑꯝꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠ ꯑꯍꯨꯝꯁꯨꯕꯗ COVID-19ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁꯦꯁ ꯃꯄꯥꯟꯗ ꯐꯪꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛ ꯍꯤꯁꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯁꯔꯚꯦꯂꯦꯟꯁ ꯑꯦꯛꯇꯤꯚꯤꯇꯤ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 12ꯗ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 9ꯗ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯀ꯭ꯂꯣꯖ ꯀꯟꯇꯦꯛꯁꯤꯡ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯣꯔꯦ ꯇꯥꯎꯟꯗ ꯂꯩꯔꯝꯕ ꯃꯗꯨꯗ ꯃꯥꯒꯤ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯝꯅꯃꯛ ꯃꯤꯑꯣꯏ 18 ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯊꯣꯛꯈꯤ ꯃꯗꯨꯗ 18 ꯂꯣꯏꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯏꯟꯐꯦꯛꯁꯟꯒꯤ ꯔꯨꯠ ꯑꯁꯦ ꯁꯣꯔꯁ ꯑꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦ ꯃꯔꯤꯁꯨꯕꯗ ꯁ꯭ꯇꯦꯠꯁꯤꯗ ꯆꯪꯉꯛꯏꯕ ꯁ꯭ꯇꯦꯠꯁꯤꯕꯨ ꯊꯥꯗꯣꯛꯑꯒꯁꯨ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯑꯃꯗꯤ ꯍꯦꯟꯗꯤꯃꯦꯟꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯅꯨꯡꯇꯤꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯀꯌా ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨ ꯂꯧꯁꯤꯜꯂꯒ ꯃꯗꯨꯒꯤꯗꯃꯛꯇ ꯔꯤꯝꯁ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯗꯦꯗꯤꯀꯦꯇꯦꯗ ꯐꯃꯨꯡ 50 ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯚꯦꯟꯇꯤꯂꯦꯇꯔ 22 ꯂꯩꯔꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ COVID-19 ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ ꯇꯔꯨꯛꯁꯨꯕꯗ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯐ ꯏꯁꯦꯟꯁꯤꯌꯦꯜ ꯃꯦꯗꯤꯀꯦꯜ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯁꯤ ꯊꯝꯕꯁꯤꯅꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯏꯁꯦꯟꯁꯤꯌꯦꯜ ꯃꯦꯗꯤꯀꯦꯜ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯌꯔ ꯀꯥꯔꯒꯣ
सिन्नबगी मथौ ताबदु लाखी अहानबदा मार्च की तारीख 19 दा एयर इंडिया ना तोंगान तोंगानबा मेडिकल सप्लाई सिंग मरुओइना पर्सनल प्रोटेक्टिव इक्विपमेंट्स मास्क हैंड सैनिटाइजर न सिंगबा टोन 5 पुरखी मार्च की तारीख 19 दा इंडियन एयर फोर्स की प्लेन अमना हारिबा आइटम सिंग असी गी टोन 3 पुसिलखी अप्रैल की तारीख 3 दा इंडियन एयर फोर्स की अतोप प्लेन अमनसु हारिबा मेडिकल सप्लाई सिंग लोइना जेनिम्स की सिन्नगदबा BTM हारिबा आइटम सिंग असी 12 टोन 12 पुसिलखिबनी अप्रैल की तारीख 3 तसु इंडियन एयर फोर्स की प्लेन अमना हारिबा इसेंशियल आइटम सिंग असी टोन 3 गी मथक्ता पुसलखी इकोन कोनबगी ओइना अप्रैल की तारीख 13 द इंडियन एयर फोर्स की प्लेन अमना असिगुंबा पर्सनल प्रोटेक्टिव इक्विपमेंट मास्क हैंड ग्लोव्स न सिंबा टोन 3 अमगसु पुसलखी पुनम असिगी मथक्ता हारिबा लाइसेट असिबु थेंगननबैदमक्ता ख्वाइदगी मरु ओइरिबा स्ट्रेटेजी अमदी प्रजा मियामना लॉकडाउन की प्रोटोकॉल से नीति नियम चुमना ngapiba loinana tatna launariba social distancing mipung khudimak amaga yam naksinna chapminadaba yariba makai dharma karma gi social function singba singa se masidagi lapna thadokpa ngamnaba honabiba masigi mathakta good hygiene practice tawbiba yariba makai yamna toina khutsa se hamdokpiba aruga khutna mai meat नातोन चिंबान सिंबसी पाइदनब होनबीबा अदुगा करिगुंबा पोट अमा नत्रगा मापानदा थबैंगांग सुरुरगा लोरप मतमदसु खुदसा सेंगना हामदोकपगी हैनबी अमा अखोइगी डेभलप तौमिनबसी मरुओइबा म ओइरी चाक चाद्रिबगी ममांग चारब मतुंग चाननब चिंजाकी ओइबा पोलमसिंग सेम साब मतमदसु अखोइना हाइजीन मेंटेन तौबा यामना मथौ तारी हानदगी अखोइना फॉलो तौदुना लाइबा बिफोर एंड आफ्टर अखोइ वाशरूम दा चंगुबा ममांग अमसुंग मतुंगदा हाइजीन मेंटेन तौबगी वाफम अदो अमुकसु हाना अखोइगी कोविड-19 गी मतांग असिददी सेसिलई मतम पुनमक्ता अखोइना लोक खुबा नत्रगा हाक्थी खनबा मतमदा रुमाल अमा सिनबा नत्रगना अखोइगी खुद असी खुनिंगदा थेक्चलगा अखोइगी खुद असिदा ओइना अखोइ लोक खुजनबा नत्रगा हाक्थी खनजनबा असिना अतोपदा साइथोक्तनबगी चौबा मरम अमा ओइरी मरम अदुना हैबिट असिसु डेभलप तौबना कोविड-19 बु संदोक्तनबगी मरम अमा ओहेनबना मसिबुसु अखोइना एडॉप्ट तौबा अमा चंगी लोइसलक्पसिदा कोविड-19 थेंगननबगी दमक लमदम असिदा मणिपुर की प्रजा खुदिंगमकना अथॉरिटी की माइकैदगी चंगजिलिबा लॉकडाउन अमदी युमदा इसाना फॉलो तौगदबा सोशल डिस्टेंसिंग अमदी पर्सनल हाइजीन अमदी सैनिटेशन हाइजीन मयाम असे नीति नियम चुमना अमदी अहकपा डिटर्मिनेशन अमग लोइनना चथबियु हाइबा पाउजेल सिमा इन पिजरी।